Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari. Ahangada NPD Mona Chia Lautuna Bishnupur District Development Coordination amasung Monitoring Committee mifam pangthokhe. Imphal July 13 numit ini sathagdaba Bishnupur District District Development Coordination and Monitoring Committee meeting asi district asigi DRDA na sinduna mini secretariat ki conference hall da MP Dr. Angomcha Bimol Koijamna Chia Laguna hokhe. Ahanda namita Health, Education, Agriculture, Housing and Urban Affairs, Drinking Water and Sanitation, Water Resources amasung Rural Development na chingba lesson si official sing na saruyaki. Official sing na center sponsor scheme sing pwediba MGA Narega, DAY, NRLM, DDU, GKY, RSETI, PMG, SY, NSAP amasung PMAYG na singbagi matangda PowerPoint presentation sing piki mifam asida MP na administration gi thak khudimaka uksel singna amasung kathu pagalona na official singna mathau pangthokpa maru oi haiki makha tarakpada masan pi talakpa selna hingi haiduna karemna bikhi Radhika Yadav mapa Gurugram July 13 ngarang Gurugram da sahi kungamanga hakta ngai ribi district level tennis player Radhika Yadav apupa mapa Deepak Yadav sahi nipuga mapanna nongmaina kapuna hat khamatung police na wahang pahung tawbada Deepak Yadav na mahak masan pin talpa sel na hingi haiduna laikai amadi masung mamalam sina langna bikhi haina pungdokre matam khargi mamangda Deepak Yadav na masan pida tennis sanabagi lambi adu tennis academy adu thonglo silu haina pungdoki basu laiki tennis sanabagi matangda Deepak Yadav ka masan piga akan bamuongda ungkanagi baksu laiki hairi postmortem report puthokpada Radhika Yadav asi mapana mathabakta nongmaina marirak kapani haiba khangba ngamki wahang pahang tawbada Deepak Yadav nadi masan pibu mahangna tungdagi nongmaina kapani haina pongdokibani tago asigi matangda lepak simba tungna miyamna nungaitaba pongdong rati amaromdana Brahmaputra da China na malemi khwaidagi chawba hydropower dam saribasi time bomb amagumani Pema Khandu Itanagar July 13 China na Yarlung Chongpo haina hangnaba Brahmaputra da turel da malemi khwaidagi chawba hydropower dam saribasi tuning nungangingai oi soidana Tuhanindaba Thogdok Thorakadaba time bomb amagumani haina Arunachal Pradesh ki Chief Minister Pema Khandu na pungdokhe hydropower dam asi Brahmaputra turelgi saukta India gi ngamkhai paringdagi sumnatagi kilometer yankhai khaktamak tatholaga laiba China gi sakta sabani US dollar million chamal kunthra ga taret ki project asina megawatt lising umfugi power puthokpa ngamduna malemda khwaidagi chawba hydropower dam oidoribani hai dam asi matangda CM Pema Khandu na section wa kamaduna hydropower dam asina India amasung Bangladesh ki tunga-tungan ba Brahmaputra turel dagi down stream da laiba miyosing amasung masigi akoibada laiba ecosystem da chauna sohalaktani dam asi China gi military gi oiba fet tagi hena khudong thingai oi hai haina lobu yai China amasung India gi markta tohaningdaba thogdok tolpa matamda China na dam asi water bomb ama oina sinarpasu yana lai hairi masida natana Arunachal Assam amadi Bangladesh ki khwaidagi maru oiba turel oiriba Brahmaputra amadi Tiangda dam asina chaun khudong chadaba mayok nagadawri hairibasing asina maram oiraga Arunachal Pradesh ki lengakna Siang Upper Multipurpose Project sengbat nabidamak center lengakta taksin khiba laikre project asina China gi hydropower dam asina tokanba osembi oiba ising tangbadagi kanba batanatana India gi defense mechanism amasu oigadoribani hairi mamang chahidagi hauna chauna China na sagalkhiba hydropower dam asi China gi authority singna transparent oidabana maram oiraga project asigi akupa warol sing India khaktanatana malengi lepak singna mapum phana khangba ngamjai masigi matakta China na international water gi TTT project PU yadabasina geopolitical amadi environment ki oiba hiram singda chauna sohalak kacha mipainari Chief Minister Pema Khandu nadi karigumba China na hydropower dam asigi sing khakta harok labadi Siang belt asi tumna manglagani amasung Brahmaputra gi downstream da tundariba Tanglup kaya mangkiba yana lairi masida natana hydropower dam asina ising mukhadan kiduna India gi awang nungpok lam maru oiba Bangladesh amadi Assam da langu singu fisari amadi New Kya gi punsi mahinga chauna awaba mayok na halagani haiki anba yabadi China da India gi ambassador on lemba Ashok Kanthana China gi khudongtingai oiba project ya asi India na ongpham chena lepona yaningdaba utkadabani haina pongdok lamba laikre nakal amaromda Observer Research Foundation gi New Economic Diplomacy gi director Miljan Goshen na pongdokibada Brahmapur turel gi ising igatpa haibasi China gi matik nati
ꯇꯤꯕꯦꯠꯀꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯌꯦꯡꯂꯨꯔꯒ ꯆꯩꯅꯥꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯏꯟꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯩꯅꯥꯅ ꯗꯥꯇꯥ ꯁꯦꯌꯔ ꯇꯧ ꯍꯥꯏꯕ ꯌꯥꯗꯕꯁꯤꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯇꯦꯟꯁꯟ ꯍꯦꯟꯒꯠꯍꯜꯂꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯅ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ NFRꯒꯤ ꯔꯣꯖꯒꯥꯔ ꯃꯦꯂꯥ PM ꯃꯣꯗꯤ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯥꯂꯤꯒꯥꯎꯟ ꯖꯨꯂꯥꯏ 11, ꯒꯨꯋꯥꯍꯥꯇꯤ, ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯁꯤꯂꯤꯒꯨꯔꯤꯗ ꯍꯌꯦꯡ ꯖꯨꯂꯥꯏ 12ꯗ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦ NFRꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯣꯖꯒꯥꯔ ꯃꯦꯂꯥ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯧꯅ ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯋꯥ ꯉꯥꯡꯒꯗꯧꯔꯤ ꯍꯥꯏꯅ NFRꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ PM ꯃꯣꯗꯤꯅ ꯅꯍꯥ 50,052 ꯔꯣꯝꯗ ꯑꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯌꯦꯟꯊꯣꯛꯀꯗꯧꯔꯤ꯫ ꯔꯣꯖꯒꯥꯔ ꯃꯦꯂꯥ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯦꯜꯋꯦꯅ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯅꯧꯅ ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯑꯄꯣꯏꯟꯃꯦꯟ ꯂꯦꯇꯔꯁꯤꯡ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯣꯖꯒꯥꯔ ꯃꯦꯂꯥ ꯑꯁꯤ 13ꯁꯨꯕ ꯏꯗꯤꯁꯟꯅꯤ ꯑꯃꯁꯨꯡ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 98ꯇ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯀꯌꯥꯅꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯄꯦꯁꯦꯟꯠꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯧꯑꯣꯡ ꯌꯦꯡꯁꯤꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ, ꯅ꯭ꯌꯨ ꯗꯦꯜꯂꯤ, ꯖꯨꯂꯥꯏ 11, ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯃꯤꯌꯥꯝꯗꯒꯤ ꯃꯔꯝ ꯆꯥꯗꯅ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯧꯑꯣꯡ ꯌꯦꯡꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯀ꯭ꯂꯦꯝꯒꯤ ꯄꯣꯔꯇꯦꯜ ꯑꯃꯕꯨ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯏꯟꯁꯨꯔꯦꯟꯁ ꯔꯦꯒꯨꯂꯦꯇꯔꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯁꯛ ꯃꯃꯤꯡ ꯐꯣꯡꯗꯣꯛꯇꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯍꯦꯜꯊ ꯀꯦꯌꯔꯒ ꯃꯔꯤ ꯂꯩꯅꯕ ꯆꯥꯗꯤꯡ ꯑꯁꯤ ꯆꯥꯗ 16 ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯗꯨꯅ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯆꯥꯗꯤꯡ ꯆꯥꯗ 10 ꯔꯣꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯅ ꯆꯥꯗ 3 ꯍꯦꯜꯂꯒꯅꯤ ꯍꯥꯏꯅ ꯑꯦꯅꯨꯑꯦꯜꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯦꯟꯗ ꯔꯤꯁꯔꯆꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯏꯟꯁꯨꯔꯦꯟꯁ ꯔꯦꯒꯨꯂꯦꯇꯔ ꯑꯣꯏꯔꯤꯕ ꯏꯟꯁꯨꯔꯦꯟꯁ ꯔꯦꯒꯨꯂꯦꯇꯔꯤ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ IRDAIꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯂꯥꯌꯦꯡꯕꯒꯤ ꯀꯣꯁꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯍꯜꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯏꯟꯁꯨꯔꯦꯟꯁ ꯄꯤꯔꯤꯕꯁꯤꯡꯅ ꯍꯦꯜꯊ ꯄ꯭ꯔꯤꯃꯤꯌꯔꯒꯤ ꯀꯣꯁꯠ ꯋꯥꯡꯈꯠꯍꯟꯕ, ꯏꯟꯁꯨꯔꯦꯟꯁꯅ ꯀꯣꯚꯔ ꯇꯧꯕ ꯂꯥꯌꯦꯡꯁꯤꯡꯕꯨ ꯃꯤꯑꯣꯏ ꯈꯔꯗ ꯃꯃꯜ ꯍꯣꯡꯅ ꯐꯪꯍꯟꯗꯕꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯅꯥꯟꯁ ꯑꯃꯗꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯗ ꯋꯥꯍꯪ ꯇꯧꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯇꯥꯡꯀꯛꯇꯤ ꯑꯣꯏꯔꯦ꯫ PFI, ꯅ꯭ꯌꯨ ꯗꯦꯜꯂꯤ, ꯖꯨꯂꯥꯏ 11, ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯔꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯣꯄꯨꯂꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯒꯗꯕ ꯇꯥꯡꯀꯛꯇꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯣꯄꯨꯂꯦꯁꯟ ꯐꯥꯎꯟꯗꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ PFIꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯄꯨꯅꯝ ꯃꯣꯏꯖꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯏꯀꯩꯗ ꯈꯣꯡꯂꯩ-ꯊꯨꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅ-ꯅꯩꯅꯕꯗ ꯀꯪꯉꯤꯁꯤꯡꯅ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯐꯔꯇꯤꯂꯤꯇꯤ ꯍꯟꯊꯔꯛꯄꯅꯆꯤꯡꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯥꯊꯩꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯄꯣꯂꯤꯁꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯈꯟꯅ-ꯅꯩꯅꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯋꯥꯔꯜꯗ ꯄꯣꯄꯨꯂꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ PFIꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯄꯨꯅꯝ ꯃꯣꯌꯦꯖꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯌꯥꯝꯈꯠꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯣꯏꯗ꯭ꯔꯤ꯫ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯤꯌꯥꯝꯗ ꯆꯞ ꯃꯥꯟꯅꯕ ꯖꯁꯇꯤꯁ, ꯏꯀ꯭ꯋꯤꯇꯤ, ꯏꯟꯚꯦꯁꯠꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛꯅ ꯄꯣꯄꯨꯂꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯂꯤꯁꯤ ꯁꯦꯝꯅꯕ ꯊꯧꯔꯥꯡꯂꯛꯄꯗ PFIꯅ ꯖꯦꯟꯗꯔ ꯗꯤꯚꯤꯖꯟ, ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯤꯖꯟ ꯑꯃꯗꯤ ꯐꯤꯜꯇꯔ ꯗꯤꯚꯤꯖꯟꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯍꯟꯅꯤꯡꯂꯤ꯫ ꯖꯦꯟꯗꯔ ꯗꯤꯚꯤꯖꯟꯒꯤ ꯑꯣꯏꯅ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯗ ꯐꯤꯃꯦꯜ ꯁ꯭ꯇꯦꯔꯤꯑꯦꯂꯥꯏꯖꯦꯁꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯃꯤꯟꯅꯒꯗꯕꯅꯤ꯫ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯅꯠꯇꯦ꯫ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯤꯖꯟꯒꯤ ꯃꯇꯥꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗ ꯑꯦꯖꯨꯀꯦꯁꯟ, ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯦꯜꯊ ꯑꯃꯗꯤ ꯃꯦꯟꯇꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯆꯞ ꯃꯥꯟꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯤꯜꯚꯔ ꯗꯤꯚꯤꯖꯟꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2050 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯄꯦꯟꯁꯟ, ꯍꯦꯜꯊ ꯀꯦꯌꯔ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯅꯆꯤꯡꯕꯗ ꯁꯦꯜ ꯊꯥꯗꯗꯨꯅ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯊꯝꯅꯤꯡꯏ ꯍꯥꯏꯈꯤ꯫
ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯂꯦꯝꯗ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯐꯔꯇꯤꯂꯤꯇꯤꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ 2.0ꯗ ꯂꯩꯔꯕꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯃꯤꯂꯤꯌꯟ 14 ꯔꯣꯝꯅ ꯃꯊꯧ ꯇꯥꯕ ꯀꯟꯇ꯭ꯔꯁꯦꯞꯇꯤꯚꯁꯤꯡ ꯐꯪꯕ ꯉꯝꯗꯕ ꯑꯃꯗꯤ ꯆꯍꯤ ꯁꯨꯗꯕ ꯉꯟꯅ ꯌꯨꯝ ꯄꯥꯟꯕ ꯑꯃꯁꯨꯡ ꯁꯦꯐ ꯑꯣꯏꯗꯕ ꯑꯦꯕꯣꯔꯁꯟꯅꯆꯤꯡꯕ ꯆꯠꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯄ꯭ꯔꯗꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯅꯤꯡꯇꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯤ꯫ PFIꯅ ꯄꯣꯂꯤꯁꯤ ꯁꯦꯝꯂꯤꯕꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯗ ꯍꯧꯖꯤꯛꯃꯛ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯣꯏꯗꯕ ꯑꯣꯚꯔ ꯄꯣꯄꯨꯂꯦꯁꯟ ꯑꯃꯗꯤ ꯐꯔꯇꯤꯂꯤꯇꯤ ꯍꯟꯊꯔꯛꯄꯒꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗꯒꯤ ꯍꯧꯅ ꯃꯊꯧ ꯇꯥꯕ ꯔꯥꯏꯠꯁ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔꯅꯆꯤꯡꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯄꯣꯄꯨꯂꯦꯁꯟ ꯑꯃ ꯊꯝꯂꯕ ꯃꯇꯨꯡꯗ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯁꯤ ꯁꯦꯝꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯂꯧꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ 20 ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ꯫